India Langna Hana the Gihona Paikatuna Lapa 20.0 gi program gi makha da lam leijadaba singda lam pibagi chatnabi si makha tana chatnahanbinaba All Manipur Landless Dwellers Association gi maikai dagi appeal tawrakli Manipur Press Club the pangthoki ba pau gi mifamda All Manipur Landless Dwellers Association gi president Yumkhaibam Bimol Maitaina ha isagi iramdam nedi hairaga masagi mamingda law inkol pata lam machet amata Puthopangamdana ngasisu hingli khwaidagi laibak thibade asumna wana hingliba mioi singa sina masagi kudong sana bagidamakta masagi domicile natraga OBC certificate lauge haiba matamda masagi hingon pata leitaba madi khazna thibagi receipt puthoktragade documents sing lauba yabagi oithokpa leite yalhongaidagi khundaduna leirapa furup singi marakta 21st century sigi matam phawbada masagi lam leitaba yum leitaba kaya ama yauri Matau karamna asigumba hantaba thakta laikhribano haibadu leingak na mityeng sanghaningi haikhi iramda masida khundariba lam leijadaba singnasu association asida sanglaklaga association asida mingchang sansinbiraga point amamamtang oirabasu isa singidamak thamlamnaba punna sangsinminasi haikhi Aikoi isagi iramdamni diharaga masagi mamingda lawi kun di karibumba lam macet mati pata uthopungam dana awaba kaya mayok na dana chuchi hingli ba si mongyo si karibum masai kudong sana pinamukta masagi damak masai bang su pan bikre domicile nam lo kaya su natragana office certificate lo kaya su madu ingol pata madu ki natragana kasna thibagi receipt uthoptragati usiki palingalenga kasina amang di sanar ko dimantungina adugumba documents into long way away or top like taba aduna maram oidana aiko indigenous haibitare maitai natragana lamdam masida yelong me kudaklo proof singchi manunda project 21st century gi matam sida aiko si yum like taba lam like taba mi gi dukan da bhara da lor da laiba chingong chingya da aiko sa san dongna koi fight kan lai sing si matau karam na ramai ko no ko si adu handaba thak leikhribano habse sarkar ni am sahaningi madu ki sumathakta haribu music sina leiseri bulam forest area wagera protected forest area wagera reserve forest area wagera makoina leiba mafam duda settle toba yana ba makoi sikrai ki lakno na thagana karam kang ki miyo no habna singba yam kumna thigat pirega for father dati lamler pro mission do sarkar sina sab chawa masagi pibam thokpa masagi hingba yaba point 20 point program ki makha da hana takisu india da sana lakiba adu ngasigi hujik matam sidi sana ri sana da right na su lamjana phangraba 20 point program ki makha da adu gumba mi mada lam leje da mi mada point kun ki lam pibagi sana bi to hujik yaragadi ram tamsi sana biduna lam namasta le ba ilong ngai ku da ba ai khoi furup singda adu mu kutong chato mayam dai bi si ko na bi dama sakar mi ang chan bio ha ko phom se